Narang nungdang oram daida sakhang daba mina nomai kapsala pudigi madi muting na khoi je masi combing operation toy tawda narang gi area mufung so akhoi jenge chi jaga si khara curve oiba ambush toba yam nongai bam phung orme bunker anye hum thengnai adu so khona loinmo thoga thugai re mai thadoi no na saba man male Jiribam the Iran Tokpa Yaroi, Aminung the Suirang Tokpa Yaroi, Rigomba, if anything happens, say labor CAPF active participation, any Tomatamda, strict law, say, lay have a poche, Kangalaga, I need Matung in a subsabi action logani, Hoi Shanti, Hujik Hanjalabani, do Yadragati, and your action locket. Adu gine ba ko tari lei bara adum clear taw se ba im ta pakhat kan wa ganu kari so taw wa che yauri peace agani ne thugai ma ago tamilong la no esa tamilong to ko wa esa mo le ka makha to jamal le तमिलों का जो थाना पट्टी रास्ता में तो आ रहा
아주 하이도 시대 좀 많이 타로. नोवेदा अबावा पीबदो आई पामदे मी सदबा मिला सा करके छोरो नोवेदा अबावा पी हां हां तो हम हां नोवेदा को पोजीशन से सर घर का मालिक है非常怎么样不够？ngarang se evening ge pung 8 ka minute 10 muk tabada automatic nongmai dagi ne na thajaba nongmai makhol ahum khak taba no pa ma khoi ge teba tung chatpada mangonda oiraboi ningba adama ahan bada de ma se mai gari do puncture tawboi ninge na hai adui matung bada tongan ba atopa short amam taba adugi taboi matung na paw se phangnaba dagi khudak da khoi ge Assam Rifle khoi commandant 39 AR Shri Akash Kumar 87 battalion CRPF Sir Tapan Kumar aduga Tamilong district so khoi contact tawjare aduga masai ge CPF ki chio hoina area domination tawraga ngarang sidagi horaga jo masamak yauraga jaga se foot patrolling tawba area domination tawba ngarang dig horaga si jaga se secure tawraga thambane ngasi ayuk akhone yamna phajana coordinate tawjaraga SP Tamilong na highway ge desni SP Sir John Lokho aduga 5MR gi deputy commandant thabire makhoi gi troop yauraga aduga CO Air 3 Akash Kumar CO 87 battalion CRPF Shri Tapan Kumar sir aduga makhoi gi all troop aduga Tamilong John Lokho 5MR gi represent tawirba Joshua makhoi jo whole team purakpane aduga jiribam gi oina aigi da lairiba akhoi whole team involve tawraga paw se phawdung naraga jaga hairiba jaga akhoina specific oiriba jaga se aina lepiba jaga simakni maning thangba side sina Tamilong district ni sigi national highway 37 ni chilan thogadi jiribam oidoini aduna sigi jaga sida total khogi khoi sio sai ho yauraga more than 160 akhoi arms loina ma khoi personnel sing mobilize tawraga including officers ayukta gi horaga akhoi whole area se akhoi search operation tawbune operation tawbudo da akhoi bunker hum thengnei amana a big small aduga ani mana khara hen chawkhupa haitare bunker singdo Tamilong represent tawbiriba additional SP highway aduga whole team Tamilong district ki yauraga makhoi ga punna makhoi destroy tawe aduga masamang na su village chip ama ma unaraga masi matungda tawdanaba tungo bunker sadana hujikti loina peace lakna ramnina tawdanaba na strictly mana su haibiramane aduga masigi leiriba thabakse akhoi yam active participation from CO 39 AR aduga CO 87 battalion CRPF akhoi gi active participation na maram oiraga sungam jabane masi akhoi regularly hujik akhoi horani jiribam da irang thokpa yaroi aduga Tamilong da su irang thokpa yaroi garigomba if anything happens akhoi strict legal action logone hujik akhoi leiriba CPF ki leiriba akhoi active participation ne any tobu matamda akhoi strict law se lei haiba po se khangal laga aini matung ina chap chap action logone akhoi shanti hujik hanjala bani du yadragadi aini yoba action lokhatkani haiba message si amjage ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯄꯝ ꯑꯗꯨꯋꯥꯏꯗꯒꯨꯝꯕ ꯀꯩꯗꯧ ꯃꯥꯜꯂꯦ hello
फजरने लंबी पूरी वाला चला गया बाकी इधर ही है थैंक यू सो मच I being na H John Loko additional SP National Highway 37 Tamenglong aduda ang nongdang oram dai da sakhang da bami na nomai kapsala pudigi highway da chatpa kuti gari ma chatda nupa aduna mukhon ma tai hen do mai gari du panchar or ma jeng madadi mai di kasu toram de adudigi nomai kapsin ba male na ma kana thauge thau kan da amuk nomai mukhon ani tai madui muting na khoi je masi comping operation toy akhoi sang rifle gi commandant CRPF commandant su yoy aduga SP Jiribam aduga akhoi deputy commandant MR aduga ai hak yona combing operation si toy tawda ngarangi area mufum so akhoi sport de so jenge chi jaga si khara curve oiba ambush toba yam nongai bam phum orme aduna akhoi je mathak digi na makha pho se akhoi combing operation toy toba matang sida bunker anye hum thengnai adu so khona loin mo thugai re mai thadoy aduga akhoi khungi village secretary so unai women society so unai adda mo hoida so hairemne moida matang da asugumba thodok se thodana ba khara nagoi so khara angang sin da so haibiro sigumba mathak asigumba se tabda akhona lagbase akhona tawgen lokosinte mathak thongba officer sing akhona chalo hana haibi akhoi lakuni aduga akhona masi se si operation se tawni adu bunker hom sa leiba se kyam kuina leiba male sa nok nok tu sa ma hujik che be am khara no na saba mal se khara li ba se ko khara no na saba man male bunker hom sa ho ये मेरा बैरे दे देना है